India China trade amuk hanna hounaba hainaringei cheirakta Nepal na object toukre nahal lepak pokpa numita New Delhi da phone kiba mifam amada China Foreign Minister Wang Yi amade India gi oina External Affairs Minister S Jaishankar National Security Advisor Ajit Doval amade Prime Minister Narendra Modi na leptuna leiruraba China India border trade amuk hanna hangdoklakani haina phongdok kiba leirabani trade tawgadaba mafamsing adude Lipulek Pass Sifila Pass Natura Pass ne marak asida Himalayan region fauduna tawdoriba trade asida Nepal na makhoi ki lam so I haidana Nepal ki Ministry of Foreign Affairs na phongdorakpani Nepal gi side te ke makhoi ki lam manungda trade tawriba amade Nepal gi lam singda India ki lam ne haidana trade pass tawna ba honariba asi yaningde haina phongdorakli masigi paukhum oina India ki Ministry of External Affairs ki spokesperson Randy Jaswal na Nepal na object tawrakli ba adu maram chade haina phongkhre trade route ase 1954 dagi hauna sizinatuna laklabani ikui kuidana covid amadi atai maram kharana trade route ase leplurabani handakta amuk nauna hangba khakne haire Nepal gi side tagi makhoi gi lam manungda trade tawriba ase akanma moongde yanhinde amade Nepal gi lam singda India gi lamni haidana trade pass tawna ba honariba ase yaninde haina phongdorakle